Miam Ginumit Amadi, Hill Leaders de Gitorum Pantokre. Tongan project kaya Paikanava, Donor Ministry na Lupa Crore, Samagahumdratruk, Lak Nifum Doisu, Sanction Tore Haina, Chief Minister and Virena Fongdokre. More Amasung Tobal Dasu, Miam Ginumit Pantokuna, Miam Giwaka Takre. Bharat Sarkar ki Department of Commerce ki Secretary Dr. Anup Wadhawan na lusing bakang buamana ICP more ki fibam yangshin kre. Leidam liba fibam ubada asaw ko pokre. Moirang lamkhay ki thong atuba matam da samjin bidrabadi miyam ki khongjang lakadori. Lamdam masigi sel thum ki fibam soksilakduna overdraft ta ki ba amadi RBI na lainga ki sel kaithokpa lakhibadagi. Hojik mayoknariba financial crisis asigi matangda nongmagi oiba miyam ki khanane nabagi mifum ama pangthokre. Industry marang kaina leitaba awang nongpok lamdam gi senmilon fagat hanaba amadi saukhat maikai da khongjang yangchin nabagi damak agrovest industry da mai onsin bamathau tai haina Central Agricultural University CAU gi Vice Chancellor M Premjit na phongdokre. Impact of drug abuse in family highway hiram da district level sport open painting competition amang asi DC Impal West ki complex da leiba Lingthoi Ngambi hall da pangthokre. Nifu Humdoi Shuba Assam Rifles Battalion na International Yoga Day ga mari lenana St. George High School da angang sing da yoga takwi tambikre. MSU Yurembam branch ki manungsan ba Sagol Tong da leiba Recent Higher Secondary School da sahi sige oina bosem amade kosem na loba parikya da magwang na phanglakraba mahiroi sing da asam ba khudol pi na punging thogat khre. Voluntary Donors Group Manipur na State Blood Cell National Health Mission Manipur gi sentang makada ngasi Rimski Transfusion Medicine da idan tawkre. Ngasi ayuk Singjamai Police Station ki manungsan ba hiang thangda miyoi ama siraga leiramle. Leikidraba miyoi adu Maitram Makha Lekai dagi Yumnam Surjit kauba miyoi ama oiramba yai haina thajanari. Ngasi ayuk Dimapur dagi lengoi puduna lakpa tata ama Imphal Dimapur lambi paringi all airfield mapada accident thokre. Lengoi aduga loinana puduna lakiba sanmari di sire. Indian Red Cross Society Bisnupur District Branch na sinduna sahi kuding gi left na satharakpa Feed the Hungers ki thoram Glory Children Home da pangthokre. Guwahati gi Nilasal chingthakta leiba Kamakhya laising da pangthokadariba Ambu Basi kumhai gi mangoinana Bandurga laisang manakta mangakkaktuna hatoklamlaba nupi amagi asiba haksang ama leiramle. Laisang gi akoibada security gi akanba section thorang lokhatkre. Wangkhem Gram Panchayat ki Ward Marina Konba Wangkhem Bazar amadi akoi bama pham singda Mahatma Gandhi National Rural Employment Guarantee Act MG Narega gi thabak suba ngasidagi haukre. Implementation of Tobacco Control Haiba hiramda nongmagi oiba awareness program ama pangthokre. National People's Youth Front na Oriental College ki campus da usara kaya thakre. Hokiba June ahumda Arunachal Pradesh ki Mesuka manakta kaikhiba Indian Air Force ki AN-32 da tongkhiba miyoi tarahumdoi gi manungda miyoi taret ki asiba haksang sing phangba ngamkhrabagi matungda ngasi lemhauriba miyoi taruk ki asiba haksang phangba ngamkhre. Ngasi dagi sahi tara manga gi mamangda Assam gi Dhemaji da thokiba bom pokhaiba gi thogdok ka mari lenana Dhemaji Session Court na aroiba wayel lauthokadaba adu amukasu yaithokre. Meghalaya gi West Garo Hills District ki turada Japanese encephalitis sandropa thengnare. State adugi Health and Family Welfare Minister AL Hek na mifom ama kongduna oirakli ba phiba mandugi matangda kupna khana khre.